Ngasigi wari asi 2020 da YouTuber couple Prena amadi Harshta asengba thokiba thokdok amagi wari ni makhoigi thabaktagi stress khara koknabagi damak Uttarakhand gi Nainital amadi anakpa district sinda koiba chatlami makhoina makhoigi vacation aduda anouba mafam mayam ama explore tawduna video namlaga YouTube ta thangatke haiduna sukhalami khoina handaki vacation asida makhoi fajana refresh oirani amadi pauba ngamlaroidaba afa memories kaya amasu lehawragani haiduna khalami adubu matam pumnimakta ekoina khanba adumak oigani haiba leite makhoina vacation aduda afa memories tanatana makhoina mapunsi chuppa kauba ngamlaroidraba memories amasu phangadori haibasi makhoi khanglamde makhoina Uttarakhand gi district aruk oiduna chatpa loiraba matungda almora kauba mafam amada chatlami Harsna kara du thawrami amadi Prena mahaki mobile adu puthokduna mafam adugi fajaba amadi journey adu memories oihonaba haiduna mafam adugi video namlami adubu matang aduda makhoina lambi adugi oi thangbalomda yamna chaoraba amadi mallaba gate ama urami makhoi ani tongan mafam amadi anouba mafam explore tawba yamna pamlami maram aduna makhoina makhoigi kara adu gate adugi manakta khamlami amadi gate adu tamna chatlami gate adugi hek manakta board ama thetuna lerami board aduda British Church and Cemetery 1835 haiduna irami board adubu ubada Prena yamna excitement oirami amadi gate adugi manungda changlusi haiduna harsta hairami harsu Prena na haimanbaduda yarami amadi gate adu hangdoktuna makhoi ani gate adugi manungda changlami cemetery adugi manungda yamna mallaba mongfam mayam ama leiba urami mongfam sing adubu ubada Prena na photo kapa hauraklami Prena na hara na photo kaptuna leingaida ikang kaundna mahaki mireng adu harsta tarami Prena dagi khara thapna leptuna grave haibadi mongfam amada yamna munna yengtuna leptuna lerami maduda Prena na harski manakta chatlami amadi mongfam adubu yenglami mongfam aduda Olivia Richard Gray kauba nupi amagi maming thaduna lerami Harsna kibagi mong adubada Prena tamna noklami Prena na nokla adubada Harsna tumina leinaba haiduna hairami amadi asigumba mafam asida negative energy kaya ama legali haiduna hainabani amadi nangna negative energy sing adubu disrespect tawriba adu lali amadi makhoi mafam asidagi chakhibana fagani haiduna hairaklami Prena na Harspu munna yenglami amadi asokuina aina Harspu loinaraliba asi ngasi fawbada Hars adu yamna serious oiba uzadri haiduna khalami maram aduna Prena na Harsna hairiba wa adu yarami amadi makhoi ani mafam adudagi thoklaklami Hars Prena gi mamang thatuna chalami amadi mahakna gate adugi mapanda thokibaga maning leithoktuna Prena ta munna yenglaklami adubu Prena na gate adugi manak hek yorakpaga kaudana Prena bu maninglomdagi kanaguma mana yamna kanna chinglaglami amadi mahak laimaida onthaduna tarami Ogdog adugi matungda Prena na hawgatlaga yenglubada mongfam adugi gate adu londuna leiba urami amadi Hars mafam aduda leiba uramde mado ubada Prena masa tu yamna pakhatlami amadi yamna kanna lauba hawraklami mahakna Hars bu hanjina kaurami adubu Hars di mafam aduda leiba uramde matang aduda Prena na mahakpu kanaguma mana maninglomdagi kaurakpugum taurami Prena na maning leithoklaga yenglubada mahak Hars na munna yengduna leramba Olivia Richard Gray haiduna tharamba mongfam adugi mamangda leptuna lerami mahakna mongfam adudagi khonjel ama tarami amadi mahakna khonjel adubu fajana tagi haiduna hek famthapaga mahakna maninglomdagi amukasu makhol ama tarami makhol adu gate adu hangtokpagi makhol oirami gate adu hangdorokpa adubada Prena gate adu tamna kanna chenduna laklami adubu Prena na chena maning leithoklaga yenglubada mahak mafam adudagi lenglamde amadi mafam aduda mahak makhong adu hanjina thangduna lerami madobada mahak hangleblemmi amadi maning leithoktuna yenglami maduda mahakna Olivia Richard Gray haiduna tharamba mafam adudagi amuba mami ama thoglakpa urami madobada Prena yamna kirami amadi amuk maning leithoktuna gate adu tamna kanna chenduna laklami handakti mahakna gate adugi manakta Hars leptuna leramba uki Hars Prena bu hanjina kanna kaurami amadi mahaki makuta ising bottle amasu pairami Hars na ising adu Prena tamna makuta hairaga hiklami Prena na Hars ki manakta nupa amasu leptuna leiba urami
nupa adubu Prenana mamangda amukta fau khidri amuba mami adu haujiksu Prena gi maningda yamna kanna tanaraklami madubada Prena tofam ama khanglamde amadi gate adu tamna kanna jelaklami Prena na gate adu gi manak hek yobaga Prena gi mami adu pangthoklaklami Prena na hars mahaki mamangda ising bottle ama paiduna leptuna lerami amadi mahakna haujikta ukiba nupa adusu hars gi maningda leptuna leramba uki Prena na mafam adugi akoibada yenglubada mahak lambi da taaduna lerami amadi lambi adugi hek nakanda cemetery adugi gate adu leiba urami mahakna mafam asida tawribasi karino haibadu hangi haiduna hek tawbaga hars wa ama hairaklami wa adu tabada Prena thajaba ngamlamde amadi masa pumbagi tu adu chap yunglami aseng namaki di Prena cemetery adugi gate adu hek yobaga gate adugi mamangda wanthaduna tarami madubada hars yamna pakalami amadi Prena gi mamaida ising khiktuna mahakku wakal tahanaba honnaba oirami harsna Prena bu hanjin kauraba fau Prena wakal taraklamde adubu matang aduda pris ama gari thauduna lambi aduda laklami pris aduna makhoi ani buda gari adu khamlami amadi makhoi ani gi mateng pangba mafam aduda laklami harsna pris aduda makhoi ani cemetery adugi manungda changlui haiduna hairami Harski wahi adu tapaga pris aduna Prena gi makokta makut adu thamlami amadi laison khara solami amadi ngaihak leiraba matungda Prena wakal taraklami Prena na wakal tarakpaga harsna Prena bu chetna konsilami amadi harsna pris aduda thank you haigi haiduna maning hek leithropaga pris adu mafam aduda leiba uramde pris adu mafam adudagi khangmang mangki Prena na wakal taraklaba matungda harsna Prena da wari adu mayik chengna lirami harsna liriba wari adu tabada Prena thajaba ngamlamde amadi ngangaklami numit adugi nungdangda makhoina makhoigi hotel adu yauraba matungda Prena na cemetery adugi manungda mahakna urakiba sing adu harsna loina lirami adubu harsna mahak wanthakibatuda mahakna ukiba sing adu mangoiramgani haiduna hairami Prena na ngasi fawbaw sengnamaki mahak gate adugi manakta wanthaduna mangluribra natraga mahak wanthaduna mahaki haksang adu gate adugi manakta leheuraga mahaki thawai adu cemetery adugi manungda thokpa ngamdaduna lehopa oiramgadra haibadu khangba ngamdri harsna Prena ta thokiba thokdog adu mahaki mang oiramgadra natraga asengba thokiba oiramgadra amadi pris adu mafam khangdana ikang khangutana kadaidagi lakibano amadi kadaida mafam khangdana mangkibano haibadu khangba ngamdri wahang sing asigi pakumdi hars amadi Prena na ngasi fawbaw khangba ngamdri adubu adomna kari khali comment soidana haibiramo Facebook ta Manipuri horror story gi Facebook page fu follow tobiramo loinana karigumba wari asu mayamna pambi taragadi channel asibu subscribe tobiramo amadi video asibu like and share amamta tobiramo mathangi video da amu unarasi habsuga loinana yakupam loyangan bana mayam pumna mukti kaina bagi yathang nezari